ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯒꯨꯖꯔꯥꯠꯇꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯄꯣꯁꯇꯤꯡ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯏꯁꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯍꯦꯟꯖꯜꯂꯛꯑꯦ ꯑꯅꯤꯃꯨꯛ ꯐꯥꯔꯛꯇꯣꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯅꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯤꯄꯨꯔꯥꯗ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯈꯩ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔꯗꯒꯤ ꯄꯣꯠ ꯂꯩꯕꯁꯦ ꯑꯩꯒꯤ ꯏꯆꯦ ꯄꯣꯛꯃꯤꯟꯅꯕ ꯈ꯭ꯋꯥꯏ ꯑꯍꯟꯁꯤꯁꯨ ꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯆꯦ ꯆꯧꯕꯤꯒꯤ ꯃꯣꯏꯅ ꯀꯝꯅꯥꯍꯜꯂꯤꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯝꯅꯥꯍꯜꯂꯤꯔꯣꯝꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯆꯠꯄ ꯔꯣꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯄꯥꯝꯕ ꯈꯣꯠꯄ ꯑꯃ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯔꯣꯝꯗꯩ ꯑꯗꯨꯝ ꯂꯩꯔ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯑꯗꯨꯝ ꯐꯔꯛ ꯇꯥꯕ ꯈꯨꯗꯛꯇ ꯆꯥꯅꯤꯡꯕ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯇꯣꯝꯕ ꯀꯤꯆꯟ ꯍꯥꯏꯅꯁꯨ ꯑꯃ ꯂꯩ ꯍꯥꯏꯅ ꯗꯗꯥꯅ ꯒꯨꯒꯜꯗ ꯊꯤꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯁꯨ ꯀꯩꯅꯣꯗ ꯃꯦꯞ ꯌꯦꯡꯉ ꯆꯠꯇꯣꯏꯅꯦꯕꯀꯣ ꯅꯦꯚꯤꯒꯦꯁꯟ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔꯗꯩꯁꯨ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯨꯒꯦ ꯑꯗꯨꯗꯨꯒ ꯆꯥꯕꯁꯦ ꯅꯪꯗꯣꯏꯔꯥ ꯅꯪꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕ ꯗꯗꯥꯁꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇ꯭ꯔꯥꯐꯤꯛꯀꯨꯝꯕ ꯆꯤꯟ ꯈꯣꯠꯇꯅ ꯈꯤꯇꯪ ꯊꯦꯡꯈꯤ ꯇꯥꯔꯒꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯈꯨꯌꯧꯅꯔꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔꯗ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯨꯒꯦ ꯑꯗꯨꯗꯨꯒ ꯍꯣꯇꯦꯜꯗꯨꯁꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯦ ꯏꯁ ꯉꯥ ꯀꯧꯇꯥꯒ ꯃꯆꯜꯁꯨ ꯂꯩꯔꯣ ꯗꯗꯥ ꯃꯆꯜ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔ ꯌꯧꯔꯦ ꯃꯌꯥꯝ ꯑꯂꯨ ꯃꯆꯥꯁꯨ ꯂꯩꯔꯦ ꯄꯥꯇꯤꯟꯁꯨ ꯂꯩꯔꯦ ꯉꯥꯔꯤꯁꯨ ꯁꯤꯗ ꯃꯔꯥꯡ ꯀꯥꯏꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯨꯅ ꯂꯣꯏꯅ ꯌꯥꯎꯔꯦ ꯍꯩꯖꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯘꯤ ꯃꯣꯔꯣꯛꯇꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯑꯗꯒꯤ ꯑꯆꯥꯔ ꯍꯩ ꯃꯍꯤ ꯂꯣꯏꯅ ꯁꯨꯔꯦ ꯀꯣꯔꯤꯌꯟ ꯅꯨꯗꯜꯁꯨ ꯌꯥꯎꯔꯦ ꯁꯥ ꯃꯔꯣꯏꯁꯨ ꯂꯩꯔꯦ ꯍꯔꯤꯕꯣꯞꯅ ꯎꯆꯤꯅ ꯀꯩꯅꯣ ꯁꯤ ꯃꯁꯔꯨꯝ ꯃꯀꯪꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯊꯣꯏꯗꯤꯡꯁꯨ ꯂꯩꯔꯦ ꯃꯆꯥ ꯃꯆꯥꯗꯣ ꯃꯌꯥꯝ ꯆꯦꯡꯒꯨꯝ ꯑꯀꯪꯕ ꯉꯥ ꯍꯥꯞꯅꯤꯡꯉꯥꯏ ꯄꯣꯂꯥꯡ ꯃꯣꯔꯣꯛ ꯃꯦꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯃꯣꯔꯣꯛ ꯑꯀꯪꯕ ꯂꯣꯏꯅ ꯁꯨꯔꯦ ꯌꯥꯎꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯊꯔꯣꯏꯁꯦ ꯂꯩꯕꯤꯌꯣ ꯊꯔꯣꯏꯁꯦ ꯍꯤꯡꯉꯤꯌꯦ ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯣꯏ ꯂꯩꯔꯦ ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯂꯩꯇꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯗꯗꯤ ꯅꯠꯇꯦ ꯁꯤꯅ ꯁꯨꯝ ꯃꯄꯨꯟꯗꯣ ꯁꯥꯗꯣꯛꯄ꯭ꯔꯥ ꯂꯣꯏ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯂꯧꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯆꯥꯝꯌꯥꯡꯈꯩ ꯁꯥ ꯃꯔꯣꯏ ꯂꯣꯛꯂꯩꯁꯨ ꯂꯩꯌꯦ ꯗꯗꯥ ꯁꯤꯗ ꯎ ꯃꯣꯔꯣꯛꯁꯨ ꯂꯩꯔꯦ ꯂꯣꯏꯅ ꯂꯩꯔꯦ ꯁꯣꯏꯕꯨꯝꯁꯨ ꯂꯩꯔꯦ ꯁꯣꯏꯗꯣꯟꯁꯨ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯨ ꯂꯩꯔꯦ ꯑꯆꯥꯔ ꯁꯨꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯆꯥꯔ ꯉꯥꯛꯇꯅꯤ ꯉꯥ ꯀꯧꯇꯥ ꯑꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯐꯪꯉꯦ ꯃꯌꯥꯝꯁꯤꯗ ꯌꯣꯡꯈꯣꯠꯁꯨ ꯂꯩꯔꯦ ꯗꯥ ꯊꯔꯣꯏ ꯂꯩꯒꯤꯁꯦ ꯈꯤꯇꯪ ꯍꯤꯡꯉꯤ ꯍꯥꯏꯕꯅꯦ ꯁꯤ ꯀꯩꯅꯣ ꯍꯩꯃꯥꯡꯅꯤ ꯍꯩꯃꯥꯡ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯑꯀꯪꯕ ꯀꯩꯅꯣ ꯐꯖꯅ ꯆꯠꯄꯅꯦꯍꯦ ꯁꯤꯗ ꯐꯖꯅ ꯆꯠꯂꯦꯁꯦ ꯀꯩꯅꯣꯗ ꯑꯩꯅ ꯇꯤꯀꯦꯠ
Tara ko huju ta de do tara ko block de Anjing sih kan? Anjing 16 Apa dah? Anjing lau ra? Hangjing chaning de. Anjing dia. Nam chakhau ju lai re. Mai tei chenga phaba na tro sa. Tei chenga phaba ju lai re. Mai tei cheng ni he. Chawai ma ru ju lai re. Hangam nang nang sai lai koi le hoi du de. Mayam hujiki Nordic store do atmi mathak ta lai ba ko si Tomba kitchen je. Ado Tomba kitchen je smaina lai easy pura dani ko mayam. Sana dum nana lai ye. Chat thôi. Hello chị lai ye. Mayam sida loina phangye ba ko khoi Manipur gi chain jang adu du ga khoi gi smoke pork thong ba khot pa sida loina sure su da ba yaudre adagi akhoi je hujik da dagi duty chatoine ba nung dang gi ko adu duty chap se theng ani na ko je chak cha ba di char roi bu ko sida ado ok marin cha da ba kui re ba ado hujik se ok marin order taw gre ok marin tu tang di moi min manga tara mu tang chang ni hai ba ko adu gi ok marin cha ra ga nim hala ni cha da ba kui re ado akhoi ngai ri ba ko Tay painting so ko di lokta party ko to silai re degi sida in pha ba so degi da Asal itu lah orang nak. yaar chala Mayam Nordic store dagi shumaina karaga sida lai re Welcome to Tomba kitchen haina Mayam dada se duty amuk satoi ne bako adugi texab di adre aduga charak tre bako sausage tu jo pe koina tawra e do yum zik yum hala se Mayam ko yum da hale bako tharoi thong je mayam je tharoi je am pa me bako Mayam tharoi je ko ai je akoina boost ta lai ringai da ko abungo pok ta ngai ni ne adu matam da koi gi ising chau thok ma tam ne ba Manipur da ado akoi gi living in da lai ba pakhang cha ga ina tharoi je phutu ga purak pa hai tare ado akoi gi khitang masa na ramani ba da gi mayam ising chau ma tam gi tharoi je mai chele ga haina ba do ado moi adum village ta haiti pakhang masa ga nupa ma sen cha ja ba gi pujarak pa ne da unda aina ne chaning mandana ne ai je khitang cha gi puro na cha ra ga ai je Aita khong hamdaraga na ba bu ai doctor na kitang thengna pudara ama dei je sini hai ba ko like na banga moi hena adu mai taw re yam tina ID yum dei mi sanga bu ju pharak ta gi ba de gi akhoi chi je ahan je Bangalore da dum lai re ba adu akhoi iche so bi je kauna da na ga yam wan hona gi hai tare abungo ju pikpa adu da gi adu matam yam wa gi ba dada ju abungo je ai ga sena khaina ya da bani na api bani na Dada ju haidi nupa ki ward ta admit kumba tawraga lai gi heba ko adu gi yamna haidi tharoi sab da ingon da du ya aduma yang wa gi do adu gi dada na tharoi je yum da chuti thokera am ta ya de hujing Nordic store da pangoi du ju mayam tharoi je hinge ba phajana chaninge do dada je tharoi u je khara ya de ba ko do khara ni kitang lai raga adum kitang haina ba ga ya ra kan da mayam tharoi mu phajan thonga ke ba ko ado hujing asi gi di oina ko mayam aina Nordic store da gi le ko injang na pising do ado kai no na mayam da habi ulake ba ko mayam sida lai re ba ko koina Nordic store da gi le ko poching do ado yongchak se yam sang di sang tu mayam yam sang bu ko yongchak se ado do ga ahum khatang ha le se gi apira ko no ai mama nam ta khang hau dre ba ko adagi mayam sina soibom soidon hujiki akoi gi akoi che hoina lai je kam na hali da ne ba do kam na hali da di Nordic store lai basing do pot pudi yaw tar go su kyam su na phang de ba adu si da di akoi kai hai ni
ꯃꯅꯤꯄꯨꯔꯗꯒ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯍꯥꯞꯅꯤꯡꯉꯥꯏ ꯌꯣꯠꯀꯤ ꯄꯣꯂꯥꯡꯗꯣ ꯌꯣꯠꯀꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯇꯔꯥꯒꯤ ꯄꯣꯂꯥꯡꯗꯣ ꯑꯗꯨꯗꯨꯒꯗꯣ ꯂꯩꯍꯧꯋꯦꯕꯀꯣ ꯈꯣꯟ ꯁꯨꯅꯤꯡꯉꯥꯏ ꯑꯃ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯎꯠꯂꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯕꯨꯡꯉꯣꯅ ꯎꯠꯂꯤꯁꯦ ꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯪꯒꯨꯔ ꯃꯆꯥꯗꯣ ꯑꯗꯣ ꯃꯣꯔꯦ ꯑꯆꯥꯔꯒꯁꯨ ꯌꯥꯝ ꯌꯥꯎꯍꯧꯋꯦꯕ ꯉꯥꯒꯤ ꯑꯃꯒꯤꯀꯣ ꯑꯗꯣ ꯗꯗꯥꯁꯦ ꯈꯔ ꯆꯥꯒꯦ ꯊꯛꯀꯦꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯌꯥꯒꯟꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤ ꯑꯃꯈꯛꯇꯪ ꯂꯩꯔꯦ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯁꯤꯃ ꯈꯛꯇꯪ ꯂꯩꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯁꯣꯏꯕꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗꯅ ꯃꯆꯜ ꯕꯣꯇꯜ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯁꯨ ꯑꯩꯅ ꯉꯥ ꯀꯧꯇꯥꯅꯤꯅꯦ ꯉꯥ ꯀꯧꯇꯥꯁꯦ ꯃꯌꯥꯝ ꯑꯃꯅ ꯃꯦꯀ꯭ꯔꯦꯜꯅꯦ ꯑꯗꯨꯗꯒꯤ ꯑꯃꯅ A1ꯅꯦ ꯑꯗꯒꯤ A1 ꯍꯥꯏꯗꯤ A1ꯗ ꯁꯤꯅ ꯑꯆꯧꯕꯅꯦꯕꯀꯣ ꯑꯁꯤ ꯉꯥ ꯀꯧꯇꯥ 3 ꯑꯃ ꯂꯩꯔꯛꯑꯦ ꯃꯆꯥ 2 ꯑꯃꯒ ꯑꯆꯧꯕ ꯑꯃꯒ ꯑꯗꯨꯗꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠ ꯃꯁꯥꯂꯥꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯑꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯤ ꯃꯤꯠ ꯃꯁꯥꯂꯥꯁꯦ ꯐꯪꯗꯦꯀꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯑꯗꯨꯝ ꯑꯗꯣ ꯁꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇꯤꯀꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯍꯥꯏꯗꯤ ꯁꯥꯒꯨꯝꯕꯁꯦ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯁꯤ ꯆꯥꯏꯔꯒ ꯆꯥꯏꯌꯦꯕ ꯍꯥꯏꯔꯣ Sina Manipur Popper. ꯁꯤ ꯃꯅꯤꯄꯨꯔ ꯄꯥꯄꯔꯅꯦ ꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯅꯠꯇꯦ ꯕꯤꯍꯥꯔꯔꯣꯝꯗ ꯁꯥꯕꯒꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯁꯤ ꯄꯥꯄꯔꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤ ꯇꯥꯎꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯆꯦꯠꯀꯨꯝꯕꯒ ꯌꯥꯎꯕ ꯊꯦꯡꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯥꯄꯔꯗ ꯄ꯭ꯂꯥꯁꯇꯤꯛ ꯃꯆꯦꯠꯀꯨꯝꯕ ꯅꯞꯄꯒ ꯍꯦꯛꯇ ꯂꯩꯔꯝꯕꯗꯣ ꯑꯗꯒꯤ ꯇꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯈꯥꯗꯒ ꯄ꯭ꯂꯥꯁꯇꯤꯛ ꯅꯪꯊꯔꯒ ꯇꯥꯎꯔꯝꯕꯒ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯩꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯁꯤ ꯄꯥꯄꯔꯁꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯣꯠꯄꯗꯣ ꯎꯔꯒ ꯌꯥꯝ ꯇꯟꯖꯕꯗꯣ ꯑꯗꯨꯗꯒꯤ ꯐꯦꯁꯕꯨꯛꯇꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯒ ꯆꯕꯦꯠ ꯅꯦꯠꯂꯒ ꯁꯥꯕ ꯄꯥꯄꯔ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯗꯨ ꯌꯥꯝ ꯇꯜꯂꯦ ꯑꯗꯨ ꯗꯗꯥꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯗꯦ ꯑꯣꯏꯇꯥꯔꯁꯨ ꯅꯍꯥꯟꯈꯩ ꯐꯪꯉꯨꯗꯕꯒꯤ ꯑꯝꯇꯪ ꯆꯥꯔꯁꯦꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯍꯜꯂꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯗꯒꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯀꯝꯅꯥꯍꯜꯂꯤꯒꯤ ꯅꯣꯔꯠ ꯏꯁꯇꯣꯔꯗꯒꯤꯁꯨ ꯂꯩꯔꯛꯑꯕꯅꯦ ꯌꯨꯝꯗꯁꯨ ꯂꯩꯔꯤꯕꯅꯦ ꯑꯣꯏꯇꯥꯔꯁꯨ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯁꯤ ꯈꯥꯃꯦꯟ ꯑꯈꯥꯕ ꯃꯆꯥꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯂꯥꯁꯇ ꯑꯁꯤꯁꯦ ꯂꯣꯛꯂꯩ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯇꯤ ꯃꯌꯥꯝ ꯌꯥꯍꯧꯋꯦꯕꯀꯣ ꯉꯥ ꯑꯌꯥꯏꯕꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯑꯗꯨꯗ ꯐꯪꯗꯕ ꯌꯥꯍꯧꯗ꯭ꯔꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯑꯣꯈꯥꯛꯅ ꯍꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯐꯪꯍꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯆꯠꯂꯨꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯈꯛꯇꯪ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯊꯦꯡꯁꯨ ꯊꯦꯡꯕꯗꯣ ꯄꯣꯠꯇꯣ ꯑꯗꯨꯝ ꯈꯟꯇꯣꯛ ꯈꯟꯖꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯁꯣꯏꯕꯨꯝꯁꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝꯁꯤꯁꯨ ꯃꯃꯥꯡ ꯁꯨꯇꯤ ꯊꯣꯛꯄꯗ ꯄꯨꯔꯛꯍꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯆꯥꯅꯤꯡꯕ ꯀꯨꯏꯔꯦꯕ ꯑꯗꯣ ꯑꯀꯪꯕꯅꯗꯤ ꯑꯆꯣꯠꯄꯒꯤ ꯃꯍꯥꯎꯗꯣ ꯄꯤꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯤ ꯅꯣꯔꯠ ꯏꯁꯇꯣꯔꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦ ꯁꯦ ꯃꯌꯥꯝ ꯏꯆꯥ ꯊꯣꯏꯕꯤ ꯍꯧꯒꯠꯂꯦ ꯃꯥ ꯇꯨꯝꯃꯨꯔꯦ ꯉꯥꯛꯇꯪ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯗꯗꯥꯅ ꯉꯁꯥꯏ ꯍꯪꯒꯥꯝꯁꯦ ꯃꯄꯨꯟ 5 ꯂꯩꯔꯛꯑꯦ ꯑꯗꯣ ꯈꯥꯗꯦꯕꯀꯣ ꯁꯥꯏ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯣꯔꯗ ꯐꯪꯕ ꯍꯪꯒꯥꯝꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯥꯏ ꯂꯣꯀꯦꯜꯗ ꯑꯗꯨꯝ ꯊꯥꯕꯅꯦꯕ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯀꯔꯤꯝ ꯈꯥꯗꯦꯕ ꯃꯅꯥꯁꯨ ꯌꯥꯝ ꯄꯥꯛꯄꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯒꯦꯝ ꯄꯣꯝꯒꯦ ꯈꯜꯂꯝꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯃꯔꯣꯏꯒꯦ ꯍꯌꯦꯡ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗꯁꯨ ꯆꯠꯊꯣꯛꯎꯕꯒꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯁꯜꯂꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯪꯒꯥꯝ ꯏꯔꯣꯟꯕ ꯆꯥꯁꯦ ꯍꯥꯏꯌꯦ ꯗꯗꯥꯅ ꯑꯗꯣ ꯑꯇꯣꯏꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯍꯥꯞꯀꯠꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ